Ma, Mau, Kari hage. thua lo ai thiêng như vậy. Kadai da muk chat ka dori bano. Ima, singa mai dani. Nupi ama mai ma pura bani am chino piri. Nupi do nungai bam su khangdri. Ta sing khom baga chat ke daw bani. Nang na di da ta chin khom baga chat minani hairi ba adu bune. Mi gi mieng da di ne nang ju nayum pala ba mawa mani. Aduga ma ju ne nupi thir ba nupa amani. Ad na bani sum chat minara ga di mi ne ne aphaba wakhal amata khala aroi be ma. Ima, adu gi dike su khan ganu se. Ta sing khom ba se ai di bungom na khali bani. Ma na swai se machan gum na khali ni. Ado ai na ran ba daw dradi ya har bana tro. Hoi ne nang na budi chum na khalang bani adu bune. Ma su nupi lai re. Nang ju ne nayum pala ban mawa mani. Nang gi nupa na yaye na nang chat pagi wani. Adu na ne nang gi nupa gi ijat choka da ba thabak ti nang taw ganu ko imai bi ma. Ima, ai na ngasi pam da leiraga chato sa sin taw bangal li ba se. Tamo ge ya ba lauraga ni. Ai na ji chakka dori su masai na tamo ga pau phong na re. Tamo di miyam gi se ba taw se yam na pam jabani. Ado ima, ai chalo gi ge. Phare phare be ma thengani chalo chalo manam nam bi rage. Chalo gi ko ima. Chalo chalo. Ai piano, ai free tu kai tham gage ne. Lai ra bro tamo. Lai re. Adu di sak sa thong na ba tawrasi. Thi ai aruba meeting am le hoye. Kari no tamo, chak sidang di chara chalo. Ngasai no ngalak padagi tamo chaba nang na ba na hobi hobi tawrise. Ari ma da tahale. Sagam tang chabi ko. Thi nge bai chalage ba aruba meeting le hoye ba. Kada le muko. As. Nang mata ne ta na wari sana ba se. Suphang hek phang da bani ba masinu pasi. Ine, hojikti nupa do na kasum ta harak trabo. Kasum da harak tre bema. Ai di ne icha thapa ngamna hona badane yang ware. Ai na pang kaling matam da di icha singdo sudana namdana seman bane hojikti pangal loi gre ngamdre. Kesu khalu ne. Koi na hingi base miyam gi damak ta ne. Nupa to fajana kokhalaga wari fajan sanaraga wakhan ta halag. Ibungo nakhoi mayam na ne khara phatna ba simbiro. Ma ai khaina duna lai re se chahi yam da me. Ko na ne isa singi ne saru khaira ka ne na yana duna ne chakha bani adu bu ne hanna yang tre. Adu ibungo haina ne khara yeng chan biyo. Kesu khalu ne. Koi na hingi base miyam gi damak ta ne. Nupa to fajana kokhalaga wari fajan sanaraga wakhan ta halag. Ibungo nakhoi mayam na ne khara phatna ba simbiro. Ma ai khaina duna lai re se chahi yam da me. Ko na ne isa singi ne saru khaira ka ne na yana duna ne chakha bani adu bu ne hanna yang tre. Adu ibungo haina ne khara yeng chan biyo. Hoi ne. Ine, hojikti kasu khalu rano. Ine gi damak ta akhoi miyam leira bani. Nupi nupa rai chap mane ha ba se. Hojikti mayek sing na ulla da bani. Ine gi damak ta akhoi pamom ting na lek bani. Sar su leire akhoi miyam plap leiri sidi. Bema ibungo chingkhom na ne TV tholak na wangang se. Ai ji ta ba dem ngai ye. Ibungo se atang bane. Aina hingi base mayam gi damak ta ne. Aina hingi makhai di mayam gi damak ta kathoga thabak tawkhini. Ine, ta sing khom ba se yam pha bani. Nupi samaj bu thak wang na thangat pa. Nupi sing bu yam nung si jabani. Ine, kaisu khalu na akhoi miyam leiri sidi. Akhoi miyam na loi pha na bo na gi. Hoi, adu di ne akhoi mu chalu ki ke ko. Tada, chalis la. Ine akhoi mu haido kharge ko. Ngamoy. Ai ngamoy tamo. Napam chalo lo. Mai da ura ai ngamoy. Chalo. Hinjang ko sumai kana thong lagi ha. Napam chalo. Tamo na no mata hinjang chara ma thong na bane da. Siki bu sana khra ba. Mushi ji. Ima. Pu ai se tamo na pu da bane. Thenga ke dai su. Ai se pu da na ba na tro. Yum sida lei badagi ai pu no mata tamo na nuksi meng de bi khra ba. Nangi dugi na chin kumdo. Adane ne phuri. Chalo napam chalo na. Ai je chalo ye. Kai da bai chatoi ba. Kai. Chalo ye na ha. Chalo ye na doi. Chalo ye. Tamo na phara phura ba su. Yum sida si gani ye.
ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯍꯤꯕꯤꯛꯄꯨ ꯅꯣꯂꯨꯛꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯏꯐ ꯂꯨꯀꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝ ꯄꯨꯕꯤꯔꯤꯕ ꯆꯤꯡꯈꯣꯝꯕꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯤꯁꯅꯥꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯤꯁꯅꯥꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝꯅꯦ ꯃꯌꯥꯝꯁꯨ ꯃꯨꯟꯅ ꯇꯥꯁꯟꯕꯤꯌꯨꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯍꯟꯒꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯅꯨꯄꯥꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕ ꯅꯨꯄꯤꯁꯤꯡꯗꯅ ꯍꯦꯟꯅ ꯁꯣꯟꯊꯔ ꯊꯝꯕ ꯅꯨꯄꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯊꯣꯛꯀꯗꯕꯅꯤ ꯅꯨꯄꯤꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯗꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯂꯝꯗꯝꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯇꯥꯃꯣ ꯆꯤꯡꯈꯣꯝꯕꯅ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯤꯡꯈꯠꯆꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯤꯡꯈꯠꯂꯤꯕ ꯁ꯭ꯀꯨꯜꯁꯦ ꯅꯨꯄꯤꯁꯤꯡꯕꯨ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯂꯩꯕꯥꯛ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯑꯗꯨꯅ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤ ꯃꯦꯗꯥꯝ ꯑꯃꯗꯤ ꯁꯥꯔ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯂꯨꯄꯨ ꯁꯦꯝꯕꯤꯕꯁꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯨꯝ ꯄꯥꯟꯖꯔꯛꯄ ꯆꯍꯤ 4 ꯁꯨꯖꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯑꯃꯨꯛꯇ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯋꯥꯅ ꯍꯤꯡꯖꯔꯛꯑꯦ ꯑꯗꯨꯕꯨ ꯁꯥꯔꯒ ꯃꯦꯗꯥꯝꯒꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯔꯦ ꯑꯩ ꯏꯄꯨꯔꯣꯏꯕꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯔꯒ ꯃꯦꯗꯥꯝꯒꯅ ꯑꯩꯒꯤ ꯂꯩꯐꯝ ꯑꯝꯇ ꯁꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯏꯆꯦꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯇꯥꯃꯣ ꯆꯤꯡꯈꯣꯝꯕꯗꯒꯤ ꯑꯣꯏꯅ ꯇꯥꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯇꯥꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯁꯅꯥꯅ ꯄꯤꯕꯤꯈ꯭ꯔꯦ ꯏꯇꯩꯃꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯑꯩ ꯄꯤꯖꯔꯛꯑꯒꯦ ꯑꯩꯅ ꯂꯤꯡꯈꯠꯆꯔꯤꯕ ꯐꯣꯝ ꯑꯁꯤ ꯏꯇꯩꯃꯍꯣꯏꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯌꯥꯕꯨ ꯆꯪꯖꯐꯝ ꯄꯤꯔꯒ ꯂꯩꯍꯜꯂꯤꯕꯅꯤ ꯏꯇꯩꯃꯍꯣꯏꯁꯨ ꯂꯩꯕꯤꯌꯨ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯍꯧꯒꯦ ꯂꯤꯡꯈꯠꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯈꯩ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯔꯒꯗ꯭ꯔꯥ ꯄꯩꯁా ꯇꯤꯡꯗꯅ ꯌꯥꯒꯅꯤ ꯏꯅꯦ ꯅꯨꯄꯤꯕꯨ ꯑꯣꯏꯔꯒꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯒꯅꯤ ꯑꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁ꯭ꯀꯨꯜꯁꯤꯗꯅꯦ ꯇꯝꯃꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯇ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯌꯦꯟꯊꯣꯛꯆꯒꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯍꯪꯕꯤꯅꯤꯡꯉꯤ ꯋꯥꯐꯝ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯤꯡꯈꯠꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯇꯨꯡ ꯀꯣꯏꯅ ꯉꯥꯛꯅꯕ ꯇꯧꯕꯤꯌꯨ ꯍꯣꯏ ꯏꯅꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯇꯧꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝꯅ ꯊꯥꯖꯕꯁꯨ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒꯤ ꯊꯥꯖꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯖꯔꯣꯏ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯣ ꯅꯪ ꯀꯥꯏ ꯆꯠꯂꯣꯏꯕ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯑꯗꯣ ꯍꯪꯕꯤꯔꯤꯗꯨꯕꯣ ꯑꯣ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨꯝ ꯈꯨꯝꯃꯗꯣꯏꯔ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯈꯨꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯇꯥꯃꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯣ ꯅꯪꯁꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯆꯠꯂꯨꯕꯅꯦ ꯑꯣ ꯅꯪꯒꯤꯁꯦ ꯅꯣꯏꯒꯤ ꯇꯤꯚꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯆꯤꯡꯈꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯌꯥꯝ ꯊꯥ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯅꯨꯄꯥꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯅꯣꯏ ꯇꯥꯔꯣꯏ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯍꯥ ꯅꯪꯒꯤꯁꯦ ꯑꯩ ꯌꯣꯜꯂꯣꯏ ꯅꯠꯇ꯭ꯔꯕ ꯌꯣꯟꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦꯅ ꯇꯥꯃꯣꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯁꯤꯟꯅꯕ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯑꯗꯨꯏꯗꯤꯅꯦ ꯃꯥꯒꯤ ꯆꯤꯡꯈꯣꯝꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯣ ꯆꯠꯈꯤꯅꯤꯌꯦ ꯇꯥꯃꯣꯒꯤ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯉꯁꯤ ꯊꯥꯡꯗꯣꯛꯏꯕ ꯈꯣꯡꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯜꯂꯛꯑꯣꯏ ꯈꯕꯔꯗꯨꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ ꯀꯔꯤ ꯌꯥꯎꯔꯛꯑꯒꯦ ꯉꯔꯥꯡ ꯑꯩꯅ ꯆꯠꯂꯨꯕ ꯃꯤꯇꯤꯡꯗꯣ ꯑꯗꯨꯗꯣ ꯋꯥ ꯈꯔ ꯉꯥꯡꯉꯨꯏꯗꯅ ꯑꯗꯨꯗ ꯈꯕꯔꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯛꯄꯗꯨꯅ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤꯗ ꯑꯗꯨ ꯇꯥꯃꯣ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯏꯄꯥꯝꯅ ꯅꯣꯡꯃꯇꯁꯨ ꯇꯥꯃꯣꯒ ꯆꯠꯃꯤꯟꯅꯗ꯭ꯔꯤ ꯏꯃꯥꯅꯁꯨ ꯅꯣꯡꯃꯇ ꯇꯥꯃꯣꯕꯨ ꯄꯨꯔꯒ ꯂꯥꯛꯑꯣꯗꯅ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏ ꯌꯥꯔꯗꯤ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯕ ꯍꯣꯏ ꯁꯪꯕ ꯌꯦꯡꯁꯤ ꯁꯪꯗꯕ ꯌꯥꯔꯣꯏꯌꯦ
handak ꯆꯩꯔꯥꯎꯕꯒꯤ ꯄꯣꯠꯆꯩ ꯊꯤꯟꯕ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯗꯨꯁꯨ ꯍꯜꯂꯣ ꯃꯤꯁꯅꯥ ꯑꯣ ꯀꯩꯅꯣꯒꯤ ꯃꯤꯇꯤꯡꯗꯨꯔꯣ ꯑꯣ ꯑꯩ ꯂꯥꯛꯀꯅꯤ ꯀꯩꯅꯣꯒꯤꯗꯣ ꯑꯌꯥꯝꯕꯅꯗꯤ ꯋꯥꯈꯜ ꯂꯣꯏ ꯇꯥꯔꯒꯨꯝ ꯇꯧꯕꯅꯤꯗ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯀꯅꯥꯅꯣ ꯃꯤꯁꯅꯥꯅꯤ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯂꯥꯛꯑꯣꯌꯦ ꯑꯩ ꯆꯥꯛ ꯍꯥꯞꯄꯨꯅꯨꯀꯣ ꯀꯩꯅꯣ ꯇꯥꯃꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯂꯩꯔꯒꯦ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯤꯁꯤꯡꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯅꯨꯄꯤꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇꯅꯦ ꯑꯩꯅ ꯂꯦꯞꯄꯤꯕꯁꯦ ꯑꯃꯔꯣꯝꯗꯅ ꯑꯃꯣꯠꯄꯗꯅ ꯊꯜꯂꯕ ꯁꯔꯀꯥꯔ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯀꯔꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯍꯥꯏꯕ ꯑꯗꯨꯒ ꯑꯩ ꯑꯁꯤꯅ ꯂꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤ ꯑꯃꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯅꯣꯡꯃꯗ ꯏꯄꯨꯔꯣꯏꯕꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯁꯨ ꯐꯪꯗꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯂꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤꯔꯅꯦ ꯃꯤꯁꯅꯥ ꯅꯍꯥꯟꯒꯤ ꯑꯣꯏꯅꯥꯝꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯩ ꯃꯃꯤꯡ ꯑꯃ ꯊꯥꯗꯣꯏꯕ꯭ꯔꯣ ꯇꯥꯃꯣ ꯊꯥꯗꯣꯏ ꯀꯧꯕ꯭ꯔꯥꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯩꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯥ ꯍꯦꯟꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦꯗ ꯊꯕꯛ ꯁꯨꯡꯐꯝ ꯅꯣꯐꯝ ꯂꯩꯇꯕꯗꯨꯗ ꯃꯥꯁꯨ ꯅꯤꯁꯥꯗ ꯇꯥꯏꯅꯕ ꯑꯗꯨꯅꯤ ꯃꯗꯨꯗꯅꯦ ꯁꯣꯏꯔꯤꯁꯦ ꯇꯥꯃꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯔꯦ ꯌꯨꯗ ꯇꯥꯏꯅꯅꯤ ꯅꯨꯡꯉꯥꯏꯔꯦ ꯌꯨꯗ ꯇꯥꯏꯅꯕ ꯊꯕꯛ ꯁꯨꯐꯝ ꯅꯣꯐꯝ ꯂꯩꯇ꯭ꯔꯒꯅ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯜꯂꯒ ꯅꯨꯄꯤꯗ ꯐꯨꯕ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯩꯅꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕꯅꯤ ꯇꯥ ꯇꯣꯝꯕꯒꯤ ꯗꯨꯀꯥꯟꯗꯁꯨ ꯌꯥꯎꯅꯕꯅ ꯑꯩꯅ ꯍꯥꯏꯅꯔꯝꯃꯕꯅꯤ ꯃꯩꯁꯨ ꯃꯨꯠꯈꯔꯦꯅꯦ ꯏꯕꯨꯡꯉꯣ ꯆꯤꯛꯈꯨꯝꯕ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯑꯧ ꯏꯃꯥ ꯃꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯑꯁ ꯍꯦꯛꯇ ꯆꯝꯊꯣꯡ ꯊꯣꯡꯖꯜꯂꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯐꯔꯦꯗ ꯇꯥꯃꯣ ꯆꯤꯡꯈꯣꯝꯕꯁꯨ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯁꯤꯅꯅꯦ ꯆꯥꯡꯅꯦ ꯅꯥꯏꯗꯕꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ ꯏꯃꯥ ꯑꯩ ꯑꯉꯥꯡꯒ ꯌꯥꯎꯗ꯭ꯔꯤꯗ ꯌꯨꯝ ꯄꯥꯟꯕꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯏꯃꯥ ꯑꯩ ꯌꯨꯝ ꯄꯥꯟꯕꯗ ꯆꯍꯤ 3 ꯁꯨꯖꯜꯂꯛꯑꯦ ꯏꯕꯨꯡꯉꯣ ꯅꯕꯥꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯋꯤ ꯍꯥꯏꯕꯕꯨꯗꯤ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯏꯆꯥꯁꯨ ꯃꯧꯅꯤ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯗꯝ ꯇꯥꯃꯣ ꯆꯤꯡꯈꯣꯝꯕ ꯈ꯭ꯋꯥꯏꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯑꯝꯇ ꯂꯩꯇꯦꯀꯣ ꯇꯥꯃꯣ ꯆꯤꯡꯈꯣꯝꯕꯅꯁꯨ ꯑꯩꯁꯦ ꯃꯆꯟꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯑꯩꯅꯁꯨ ꯇꯥꯃꯣꯕꯨ ꯏꯕꯨꯡꯗꯧꯅ ꯈꯜꯂꯤꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅ ꯅꯕꯥꯅꯤꯒꯤ ꯋꯥꯈꯜꯅꯤꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯨ ꯑꯃ ꯂꯩꯕꯅꯤ ꯏꯃꯥ ꯅꯪꯅ ꯐꯥꯎꯕꯗꯣ ꯌꯥꯝ ꯐꯠꯇꯅ ꯈꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯥꯃꯣ ꯈ꯭ꯋꯥꯏꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯍꯣꯠꯅꯔꯤꯕꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯅꯨꯄꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯏꯃꯥ ꯆꯪꯉꯣ ꯆꯥꯛꯇꯨ ꯂꯣꯏꯁꯜꯂꯨꯔꯣ ꯇꯥꯃꯣ ꯅꯪꯒꯤꯗꯣ ꯂꯣꯏꯁꯟꯕꯤꯔꯣ ꯌꯥꯔꯤꯁꯦ ꯍꯣꯏ ꯏꯃꯥ ꯃꯤꯁꯅꯥꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯏꯆꯟꯗꯧꯅ ꯈꯟꯕꯗꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯝꯇ ꯈꯟꯗꯦ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯜꯂꯨꯒꯦꯀꯣ ꯑꯧ ꯏꯃꯥ ꯇꯥꯃꯣ ꯑꯋꯥꯠꯄ ꯃꯤꯁꯤꯡꯗꯣ ꯑꯝꯇ ꯁꯠ ꯁꯠ ꯏꯁꯟꯕꯤꯔꯣꯅꯦ ꯍꯣꯏ ꯏꯃꯥ ꯑꯁ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤ ꯄꯣꯠꯅꯤ ꯅꯌꯥ ꯅꯨꯄꯥꯒꯤ ꯊꯕꯛ ꯈꯨꯆꯤꯟꯁꯦ ꯏꯃꯥꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯍꯣꯏꯁꯦ ꯑꯩ ꯂꯥꯛꯅꯕ ꯇꯧꯒꯦ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠꯆꯩ ꯊꯤꯟꯕꯗꯣ ꯑꯗꯨꯗꯗꯤ ꯑꯩ ꯅꯝꯗꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯍꯣꯏ ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯈꯔ ꯐꯔꯕ꯭ꯔꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯂꯩꯊꯣꯛꯎꯗ ꯏꯃꯥ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯌꯥ ꯅꯨꯄꯥꯒꯤ ꯊꯕꯛꯇꯤ ꯏꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯏꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯦꯝꯅꯤ ꯊꯝꯃꯦ ꯊꯝꯃꯦ ꯀꯩꯅꯣ ꯄꯨꯡꯁꯤꯁꯨ ꯐꯅ ꯊꯦꯡꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯁꯨꯛ ꯊꯦꯡꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ
Hema. Kay nyo inama sina. Yam thazadeda. Hello. Inama. Ha. Kay no ay sibo. Ima po. Hoy inama. Ihagta ngay biramo ay soy na yung sarage. Kaya naman ang pa-electricibo. Hello? Tama. Yung nagtayam to na lao. Imado laitre ay am talao tamo. Kayo nang hangi to po. Kasi laitre na po pinay sa iwe po pa imane. Tama. Hello? Nasigi meeting asigi maruebadi iche amana aigi nakta laktuna sinbide yade habagi sinjabani iche asi mapurabagi minungsi phangdraba kapatana masaru oiraba iche amani iche dubu kokthokchoduna maya mamangda sak uchege iche wafam khara thaminaba iche maya mangda thokpiro Aigi mi pi nu kawe. Iche mamangsi thokpiduna iche gi pendaba singda mayamgi mamangsi da phongdo piro lo iche kaisu chingnaba leitana iche gi apambada moina phongdo Aina inaw misnaga tanazaraga Miyambu mitpham ase yauhanbiyu mapung phaba meeting ama sinbiyu haidana haijaruba matamda inaw misnana yaduna ngasigi mitpham ase sinbirambagi damakta inaw bu sainingai leitana thagachari amadi imai ben singbusu aini koknona khurumjari ai yum panduna ipuroibaga leminaba chahi ahum mapung pharakle adubu ngasi phawba ai ipuroibagi minungsi machet ama phawba phanglaktre wahai amatasu ining tamna Ipuroy bagi mapamda phongdok pangamlaktrabi nupi amani aigi puroy ba yamna phai nisa chade ngoksinade adubu nupi oi bigi awaba machet amata khangbide ai ase laiba khwaidagi phabi nupira natraga laiba khwaidagi thirabi nupi amara haibado ai sai tomta tattana hangjaki adubu ngasi pawba pawkum phangde Aina miyamgi mafamda tattana hangjaningliba wafamdi paisana sana lupana nupi oibigi nungaibasibu ekta piba yaradra sana lupa walhade sel matik chana thammi adubu ai ngasi pawba ipuroibagi minungsidi machet ama pawba phangdri Yema, koi meyam ni ka pun ni sa bi da mon ta da koi meyam ni Yung palabi nupi amana mapuroy bagi minungsi phangdrabadi hinglu bagi atra sibu karino samasa sidi hingli banupi kudingmak mapuroy bagi minungsi phangdrabada karamna nong ni hingbagam gadari bano atuga amana ai bu ek pok seribi ai gi apok pi ima adugi aroy banumita phawba ai Imagi managta chat pangamkide. se iche bodu yamna wahaliba nupi gi punsi bu kaisu leitana khaliba misaga do iche kanano khoi da masak ta ho mahak ado te kana sunate mahak miyamgi mateng pangi miyamgi seba tawbada mahak ki kathokpagi masarok ojai awa ana taraba nupi kaya amabu mahana mateng pangi miyamgi na manine aduga aigi na yeknaba ne aigi awaba khangbidaba mahak adudi
Hayo kanano mahakado. Mahak ado, Miyamgi Mani, eigi yeknaba, aduga, nakoy mayamgi na tamo singkombane. Ha, tamo singkombane haiba. Ngasidi ay wakal tare. Isagi asoiba yengdana. Miyamda awareness ni haiduna koja jaduna piba chatpa. Iche, nang ngasidi akoy miyambu wakal tahali. Apang mi ay busu. Iche na wakal tahali. Isnap, ay nakoy na Miyamgi seba tawbada ating kari supiti. Tamo, Miyamgi seba tawbiyo, chong biyo, sontaraba nupi sa masa sigidamak na sulipiyo. Adubo, ay busu mapuroy ba magiminong sidudang di pangan miyo, tamo.